ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ CWG 2022 ꯖꯨꯗꯣꯀꯥ ꯂꯤꯛꯃꯥꯡꯕꯝ ꯁꯨꯁꯤꯂꯥꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯦ꯫ ꯆꯍꯤ 40 ꯁꯨꯔꯛꯂꯕ CIDꯒꯤ ꯑꯔꯤꯕ ꯑꯣꯐꯤꯁ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯍꯦꯔꯤꯇꯦꯖ ꯄꯥꯔꯛ ꯁꯥꯕꯒꯤ ꯃꯪꯂꯥꯟ ꯃꯪꯂꯥꯛꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯥꯒꯁꯠ 4ꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯕꯔꯃꯤꯡꯍꯝꯁꯇ ꯆꯠꯊꯔꯤꯕ 22ꯊꯣꯏ ꯁꯨꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ (CWGꯒꯤ) ꯉꯁꯤ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯏꯁꯇꯦꯠꯀꯤ ꯖꯨꯗꯣꯀꯥ ꯂꯤꯛꯃꯥꯡꯕꯝ ꯁꯨꯁꯤꯂꯥꯅ ꯖꯨꯗꯣ ꯃꯁꯥꯟꯅꯒꯤ ꯅꯨꯄꯤꯒꯤ ꯀꯦꯖꯤ nimfugꯅꯤꯄꯥꯟꯒꯤ ꯀꯥꯡꯂꯨꯞꯇ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯗꯨꯅ ꯏꯟꯗꯤꯌꯥꯒꯤ 7ꯊ-ꯁꯨꯕ ꯃꯦꯗꯜ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯆꯍꯤ 40 ꯁꯨꯔꯛꯂꯕ CIDꯒꯤ ꯑꯔꯤꯕ ꯑꯣꯐꯤꯁ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯉꯩ ꯀꯨꯝꯖꯥ 1970ꯒꯤ ꯃꯃꯥꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ (AIR) ꯏꯝꯐꯥꯜꯒꯤ ꯏꯁꯇꯦꯁꯟ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯏꯝꯐꯥꯜꯒꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯔꯥꯏꯐꯜꯒꯤ ꯄꯦꯔꯦꯟꯠꯁ ꯒ꯭ꯔꯥꯎꯟꯒꯤ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯊꯪꯕꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ CIDꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ SP ꯑꯍꯨꯝꯒꯤ ꯑꯣꯐꯤꯁ, ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ, ꯏꯟꯇꯤꯂꯤꯖꯦꯟꯁ ꯑꯃꯁꯨꯡ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯕ꯭ꯔꯥꯟꯆ ꯑꯃ ꯌꯥꯎꯅ ꯆꯍꯤ 40 ꯁꯨꯖꯤꯜꯂꯛꯂꯕ ꯑꯔꯤꯕ CIDꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯑꯣꯐꯤꯁꯁꯤꯡ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯗ ꯕꯣꯝ ꯈꯔ ꯌꯥꯎꯅ ꯔꯦꯀꯣꯔꯗꯁꯤꯡ, ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯔꯨꯁꯤꯡ ꯑꯣꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯃꯔꯨꯑꯣꯏꯕ ꯗꯇꯥ ꯄꯨꯝꯅꯃꯛꯇꯤ ꯗꯤꯖꯤꯇꯦꯜ ꯐꯣꯔꯃꯦꯠꯇ ꯂꯣꯏꯅꯃꯛ ꯁꯦꯚ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯍꯦꯔꯤꯇꯦꯖ ꯄꯥꯔꯛ ꯁꯥꯕꯒꯤ ꯃꯪꯂꯥꯟ ꯃꯪꯂꯥꯛꯅꯔꯦ꯫ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟꯒꯤ ꯄꯥꯎꯈꯨꯝ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯍꯦꯔꯤꯇꯦꯖ ꯄꯥꯔꯛ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯕꯤꯔꯦꯟ 12ꯊꯣꯏ-ꯁꯨꯕ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯅꯤꯁꯨꯕ ꯃꯤꯐꯝꯒꯤ ꯉꯁꯤ 8ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟꯒꯤ ꯃꯣꯁꯟ ꯑꯃ ꯄꯨꯈꯠꯂꯗꯨꯅ ꯑꯣꯄꯣꯖꯤꯁꯟꯒꯤ MLA ꯀꯦ. ꯔꯟꯖꯤꯠꯅ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯍꯦꯔꯤꯇꯦꯖ ꯄꯥꯔꯛ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯁꯉꯥꯏ ꯑꯦꯊꯅꯤꯛ ꯍꯦꯔꯤꯇꯦꯖ ꯄꯥꯔꯛ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯥꯒꯁꯠ 4ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯜꯁ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯤ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ (ADC) ꯕꯤꯜ 2021ꯕꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯏꯁꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯁꯥꯕꯤꯗꯦ ꯍꯥꯏꯅ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ (ꯃꯅꯤꯄꯨꯔ) (ꯑꯝꯁꯨ)ꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯏꯁꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄ ꯑꯃꯗꯤ ꯍꯧꯖꯤꯛ SACꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 2ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇꯒꯤ ꯑꯥꯒꯁꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯕꯗ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫